Nothing like voting, I vote for sure Hyper Team da Taramanga Suba National Voters Day ki thoram ngasi SK Women College na Sinduna College asigi indoor hall da pangthokre. Thoramatu da SK Women College ki principal Dr. W. Robindro, SK Women College ki head of department Dr. N. Joy Kumar, College asigi Research and Development Cell ki director Dr. L. Muhindro Amade, College asigi Internal Quality Assurance Cell ki coordinator K.H. Napoleon Susarup Yaki. Thoramadu manung chana voting right mapung fana pinabagi damak punna wasak minake. Thoramadu mari lainana Electoral Literacy Club ke Nodal Officer Chingtham Kumolini na hai. Voter amana ayed apan yautana masagi apamba mirepta vote thadaduna masagi right ato ningthina sizinagadabane. Hiramasigi matang da mahairoi sing daso mapung fana kanghanbagi mathau taba leibana. Thoramasi pangthokpani haiki. Masigi maroi bati ekoigi voter amana ekoigi isagi voting right adaga free and fair adaga peaceful election ama oina pangthongna bagi every election khudimakta voter amana magi voter amagi voting right se koidi adugi wahan thok lahenba sini ekoigi national voters day gi kanuse aduga ekoigi religion caste race color aduga language community haib khudimaksina हाइबो voting rights से यामना peaceful ओइबा अदुगा कनु अखोइगी इंग सिकना मरातबना अखोइगी समाज अमदा फबल लेंगा अमा ओइदना अखोइगी अदुगुंबा याइ फब पुरकना